Champions Trophy की टीम चैंपियन ओइरे यूथ काउंसिल मनipur YCM क्लब क्वाकैथल कोंजेंग लेकाई ना सेंदुना YCM ग्राउंड दा चथरकलिबा UNDER-13 Konjeng Champions Trophy 5A side football tournament 2026 की ngarang numidang pung 9:30 tabada sanakiba final match da Naha FC Lilong Haoreibi Makha Leikai na ANS FC क्वाकैथल Konjeng Leikai bu penalty shootout tak panjal 9-3 ta thoiraga team champion oiba ngamkhibani final match aduda team animak maikaidagi ahanba amadi anisuba half ki apiba matam loiba fawbada panjal manga dagi hena chanaba ngamnakhidabadagi match adubu conduct tawkhiba referee na kicks from penalty shootout na team animaki maraiba lepnakhibada Naha FC na ANS FC bu penalty da panjal ahum helaga winner trophy ki mapu oiba ngamkhi UNDER-13 Konjeng Champions Trophy aduda akhanaba award oina ANS FC ki toizam yohenbana best player Naha FC ki Usama Mohammed na best goalkeeper Kago FTC ki Saire Mathoina top scorer Mitai Furup FC Terakaitel na best discipline team ki award fangki team champion oikiba Naha FC runners up tahokiba ANS FC amadi ahum shuba mafam tahokiba Kago FTC common team singda medal cash award amadi trophy na chingba khosinaduna pogning thogatki